Lengsin birau Royal Medical Store Kaksing Bazar Kaksing Ningthau Laikai Transformer Makhongda Child Specialist Dr. Lakpiduna Laing Bahuzari Matamna Ayuk Pung Taruk Makhaidagi Taramathoi Fauba Nungthilgina Pung Ani Makhaidagi Numidangwaram Pung Taret Fauba Laing Jagani Hana Advance Booking Taubiu Contact number Pizari I37257759 Amuktangana I37257759 Mafam asida nungtigi ultrasound amadi lepki khudong chabasu leijari Royal Medical Store Kaksing Bazar Kaksing Ningthau Laikai Transformer Makhong Admission open Mukta Tutorials Kwakachil Mayai Koibi opposite Millennium Institute of Sciences Mafam asida class 10 11 amadi 12 ki revision courses ki dama khudong chaba leijari nupa masam sunupi masa singi separate hostel ki khudong chaba su leijai loinena mafam asidagi personal tutor sing affordable fees da khudong chaba su thamjari masi kakta natana fully vaccinated oiraba home tutors ngaktani loinena class November ki tang 18 English sing ni konma thoidagi haujare latest technology kya season naraba amadi offline classes amadi personal home tutors singi dama call tobi 0385796607 loinana 8014749027 Mukta Tutorials Kwakachil Mayai Koibi opposite Millennium Institute of Science MSPDCL Manipuri Maikidigi electric thanbiriba singda khanghanjari madudi isa gi maigi bill atonba sing thidopiu natragadi adom adongi maigi connection kakpa haujargani maruina postpaid ta mai kolaga thanbiriba sing maigi bill thidopiu loinana kanagumana mai lana kotpiriba sing adusu ain gi mating lawjaraga dandi pijagani Housing Manipur season nariba mai asi leiba matamda changliba paisa aduba khomlakliba paisa asiga asuki mati khenari mamangda thokiba corona na maram orga miyam punamana yumda sel thoknadaba amadi sel leinadaba na maram orga factory kayana season nariba mai sing amadi yumda season nariba postpaid ki khuthangda mai season nariba praja miyamna matam gi oiba thipam thokpa paisa thibiraktabana mai gi bill se asuki mati outstanding da yamlaba paisa kaya puthaduna le masina maram oiduna housing season nariba mai sing asi hanadi hena nungairaktabagi maram ama oirakado maram asina postpaid ta amadi factory macha tongan ba entrepreneur sing season nariba mai gi bill sing asi corona su khara farak labanina adom gi mai gi bill matam chana thidokpiro hariba sing asi thibidrabadi mai nungaitabagi chang asuki matik helagani masi khaktana tana yumda changduna soidana maki mai kappa haujargani adom thajabidaba dobigan thadariba senpham sing asi pidaba yadabana thangai senamak apiba kharagi mai thalakpa haibasi masana tha maram asina hanagumna mai nungahenge haiba tarabadi miyam punamona mai season nariba asigi matungina adom na bill thiba kaubigan kanghan jariba Deputy General Manager MSPDCL Thoubal Division Hauzik Tharongi Makha Sathajarakpada Lanthokchari Nongmaijing Khudingi Akhanana Thamjaba Voice of Diamond Live Phone-in Program Asigi Ahanba caller Lokhatjagi Hello Tajari Ahanba Magtada Ming Leifam Haibiyo Thamarauda Rosibina Taram Noksari Karamba Ishay Tabigani Haibiyo Tajem Sakpa Koyauna Rabi Misna Mr. Tayaji Ishay Anobu Tajas Hoi Yamna Fazaba Ishay ni Ado Ishay si kana tamina gadoino haibiyo Diamond Radio tabi riba mayam gadong tamina guys Ado di Ishay siya mati amang ang bayi kudong chaba lay gadro Hot Haipit mati ang matang Koirao na Rabi Misna Thajabung Amijabi Maitho Koirao na Rabi Misna Thajabung Amijabi Maitho Ma Langi Shahunda Langi Shamlana Haina Humna Chatado Ipo Maina Hudas Thagachari isay matema ngangthok piramba rosibina isay kudol tamjarak lagi James Haigur Zamgi Mayag Tama Samong na sarang ba madi sarang ba isay kudol tamjari mayang punda tamin nasi Koirao na Rabi Misna Thajabung Amjabi Maitho
ꯅꯔꯕꯤ ꯃꯤꯁꯅ ꯊꯥꯖꯕꯨ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅ ꯊꯥꯖꯕꯨ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅ ꯊꯥꯖꯕꯨ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯂꯥꯛꯂꯣꯅꯦ ꯅꯪꯕꯨ ꯑꯩꯒꯤ 이낙ꯁꯤꯗ ꯂꯥꯛꯂꯣꯅꯦ ꯅꯪꯕꯨ ꯑꯩꯒꯤ 이낙ꯁꯤꯗ 모모노클로 그야다 닝티저리바 그야다 닝티저리바 Leirang tambalgum ningthijabi maithong angang ba leirangum tangang la chimba Leirang tambalgum ningthijabi maithong angang ba leirangum tangang la chimba malangi shahumda nangi shamlangna Hai na hum na chat pado ipom nai na malangi shahum da nangi shamlang na Hai na hum na chat pado ipom nai na ying bagi pende ning tibi shatam nangi na tau uruba thamoi shina koi rau na bimisna Tajabu ngamjabi maithong Koirao nabi misna Tajabu ngamjabi maithong Kayada ningtijariba Kayada ningtijariba Haijabase yabiradi aigi punsise kathoksagi nafamda punsi chupa Haijabase yabiradi aigi punsise kathoksagi nangonda punsi chupa manglanda sutoina toina nangna laktuna Wari kaya sharami inakta nangna Manglanda sutoy na nang nalagto na Wari kaya sharami inakta nangna Mapokudingi lecharage Nangsu ay gidamakta lepiyo ko Koirao nabi misna Tajabu ngamjabi maithong Koirao nabi misna Tajabu ngamjabi maithong Kayada ningtijariba Kayada ningtijariba Aigida nangse oijage Aigida nangse oijage Mathangda caller malaukhajagi hello Hello, ay
ꯐꯣꯟ ꯇꯧꯖꯔꯛꯂꯤꯕ ꯃꯦꯝ ꯂꯐꯨꯄꯥꯇꯔꯥ ꯈꯨꯅꯧꯗꯒꯤ ꯔꯣꯃꯥ. ꯍꯣꯏ ꯍꯥꯟꯅꯗꯤ ꯏꯂꯥꯡ ꯈꯥꯡꯄꯣꯛꯄꯗꯒꯤ ꯏꯆꯦꯒꯤ ꯃꯤꯡ ꯔꯣꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯉꯕꯅꯤꯅ. ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯚꯣꯏꯁ ꯑꯣꯐ ꯗꯥꯏꯃꯟꯗꯒꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯗꯧꯔꯤ? ꯑꯩꯈꯣꯏ ꯏꯅꯥꯎ ꯄꯨꯁꯄꯥꯔꯥꯅꯤꯅ ꯂꯦꯡꯕ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃꯅ ꯁꯛꯄ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯍꯣꯏ. ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯇꯧꯕꯗꯣ ꯑꯗꯨ ꯇꯥꯖꯅꯤꯡꯉꯦ. ꯃꯄꯨꯝ ꯑꯣꯏꯅ ꯁꯛꯇꯣꯛꯄꯤꯔꯛꯑꯗꯤ ꯐꯒꯗꯧꯅꯦ. ꯑꯗꯣ ꯏꯁꯩꯁꯦ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯅꯦꯝꯕꯣꯛ ꯇꯣꯝꯕꯤ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯂꯦꯉꯥꯝꯕ ꯑꯗꯒꯤ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀ ꯇꯥꯃꯤꯟꯅꯖꯒꯦ. ꯍꯣꯏ ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕꯁꯤꯡꯒ. ꯊꯥꯒꯠꯆꯔꯤ. ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ. ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯄꯨꯁꯄꯔꯥꯅꯤꯒꯤ ꯃꯌꯦꯛꯇ ꯏꯕꯨꯡ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ.
Mathangda caller ama lokhatjagi. Hello. Hello. Hello? Tajari ming laifam haibiyu. Iso mamangkindagi Malem Laima. Malem laima taram noksari Voice of Diamond dagi karamba pamba isai tabigadori. Ran Norena, Simna Sakale, Ho, Kotikla, Tinyagi license over the Tajaki. Isai she kana kana taminagadabano. Diamond Dora on a Tavi, Pumu Tajaki. Ado isai she mate magang bagi kudong sabo ka legadro. Dama Tank Tangan Jackie. Yung biro. Lay Horo Kotikla, Tinyagi license. Kambiyo Kutita, Lining Sabi Mabu. Silang Tajaki. Thagachari isai kudol tamjarak lage Norela Shrumna shaglibe isai. Lyrics samadi tunda Gopachandra Yumna. Music direction Bibiriba Jiten Kumar Naurem kudol tamjari meyampuna taminase. Thank you. Lai hau ro ko siklaba singya gilai sang tham biu ko setna lai ning khabi mabu lai hau ro ko siklaba singya gilai sang tham biu ko setna lining khabi mabu parau nakhi bathau do gamada tam nakhi bani mai kaina bagi delwang mada kaina bagi delwang mada lai hauro ko siklaba singya gilai sang tham biu ko setna lining khabi mabu lining khabi mabu tai bang da ngau jaram binagni lai ngang sang ba phi jol da thawai lop lam le lai tengi tai bang da ngau jaram binagni lai ngang sang ba phi jol da thawai lup lam le na pasungat sam supum hang hang sandal na tanau ki dare na pasungat sam supum hang hang sandal na tanau ki dare khudangi khuji makhol tahalla roi khanna un khabara setna tulasi uritna pun khabara setna tulasi uritna lai hauro ko siklaba singya gilai sang tham biu ko setna lining khabi mabu lining khabi mabu
lairangli binang nang asik pa pangkrasu laikang lagi upaldi may salang line lairangli binang na asik pa pangkrasu laikang lagi upaldi may salang line wa may gumay saksenem na ba pirang na irikikliye wa may gumay saksenem na ba pirang na irikikliye matanggi mapotaisu ngairam mo hairi nang gilay sang sigi thong galwang mada nang gilay sang sigi thong galwang mada lay hauro ko siklaba singya gilay sang thambiu ko setna laining khabi mabu warau nakhi batau do kamada tam nakhi bani mai kai na bagi delwang mada kai na bagi delwang mada lai hauro ko siklaba singya gilay sang thambiu ko setna laining krabi mabu pangthok sariba thoram Voice of Diamond live phone in program thoram asigi aroiba caller lokhachage hello hello madam Tarzan's ki yening hule have isai dum tang taja ge tawje bne ka hoi isai sutasi aduga isagi ming laifam hana haibiu madam ai kheman dagi babita ne taram uksari adu isai se kana kana taminagani haibiu madam diamond tari ba mayanga dum taja ge ta madam thagachari asigi aroiba caller ni isai kudol tamjarak lage saitya ningombom ki mayekta lyrics amadi tune da saisak liba James Iruzam isai music da Binod Kumar kudol tamjagi mayam puna taminasi kanna yening hulakle ay gita mo siya nang ginungsi satam puro bada yening hulakle ay gita mo siya nang ginungsi satam puro bada Tabang hamlak dare aigi pukning se Athabang hamlak dare aigi wakhal se Nangi shaktam na yakai hallare Nangi shaktam na yakai hallare hulakle aigi kamuse nangi nungsi satam puro bada nangi nungsi satam puro bada
ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ 우루바 ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ 우루바 ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ 예닝 훌락래 아이기 가무세 난기 농시 삭담 우루바다 난기 농시 삭담 우루바다 Babalang sahuna umnakpada Nung si irig na jothalle aigi hachang se Nanggiyathang amabu pangnaba Ingla babalang sahuna umnakpada si irig na jothalle aigi hachang se nanggiyathang amabu pangnaba amoy isi thoktuna pirage nafamda 예닝 훌락래 아이기 타무세 낭기 농시 삭담 우루바다 답타바 남락다레 아이기 푹닝세 마타바 남락다레 아이기 와칼세 낭기 삭담나 야까이 할라레 Nanggi saktamna yakai halare Yening hulakle aigi kamuse Nanggi nungsi saktam urubada Nanggi nungsi saktam urubara Isay si tahan jaki bolo na Voice of Diamond Live phone program matang asida lanthok solution jare Thorum sandok tuna tahan jari ba se 91.2 megahertz sandok sariba Diamond Radio channel dagini Hausing haki matung taw fangbigani Rasifal amadi matamatanggi wafam Fida